mayam pumnamakpu khurumjari ngasigi maruoiba update khara thamjage kautruk drone bombing gi document amadi polamsing kota langkhatkre hairi security ki apunba combined team na kangpokpi area da tharamba popi panbi sing yanthatuna mangankhre Manipur Police CRPF Forest Department amadi Executive Magistrate ki apunba combined team na numit humni supna kangpokpi district ki manung sanna leiba IT road ki akoibada leiba khunsingda tharamba popi panbi sing yanthatpagi thabak yanthatuna lakli security apunba combined team asina Langka area da tharamba popi lam acres kun Bilaijang da tharamba popi lam acres taraga nipal amadi Makui area da tharamba popi lam acres kun manga yanthatuna manghankhibaga lonana popi thabada senari basing adubu masak maming khangdoknaba FIR ama register tawkhre haidi Miyamgi awatpa kaya lairiba asi phanganabagi pandamda go to hill amadi go to village hawdokhibani Chief Minister Takwat thorang miyam dahwanba ngamdrabadi lengak ama leibagi kanaba leite miyamgi awatpa kaya phangdana lairiba asi phangnabagi pandamda go to hill amadi go to village hawdokhibani haina Chief Minister N Biren Singhana phongdokhre wafam asing asi Secretary ta leiba Cabinet honda pangthokhiba Good Governance Week hawdokpagi thoromda saruk yaduna phongdokhibani Ngarang ahing kiyama khalekaida masing yamlaba Thawban Police ki personnel amadi Manipur Police Commando sing laktuna aki akhang pokhalambabu yaningdaba phongdoktuna ngasi tangjengda National Highway lambi tangkhai thingduna wakat mifam phamduna khongjang changsinkhre Jeribamgi nupi angang Meeoi taruki imungda state amasung central langangna lupa lak manga puthoknaraga compensation piragani lauthokre KLA-gi leader PS Hauki masana masabu Izaren-gi Minasi tribe ni haina saktaksaduna Kuki singi wathok lasinaba honabada Izaren PM Benjamin Netanyahu-na hena thawayawrokani hairi Kuki singna Izaren PM dagi mateng nikhiba amadi India government da kuki singi favor tawbinaba pressure pibinaba Izaren PM da haijakhibasu leikre Matam kuina Thiba Khngdana Leirkhiba Nambon Nauremdagi Meeoi adu ngasidi anakpa singda saru polang oina thengnakre Burmada CNA ga ZRA ga kapnabada nakan animakta asi ana kaya yaonare hairi